ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ 18 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯥꯟꯕꯗ ꯉꯝꯈꯩ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯃꯅꯤꯍꯥꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯕꯁꯨ ꯂꯣꯏꯁꯪꯁꯤꯡꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯗ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗ ꯂꯤꯡꯈꯠꯈ꯭ꯔꯕꯁꯨ ꯂꯩꯐꯝ ꯊꯣꯛꯄ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯖ K.H. ꯅꯣꯕꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯤꯑꯣꯏ 100 ꯅꯥꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯗꯒꯤ 15 ꯐꯥꯎꯕꯗꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯅ ꯅꯥꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯥꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯝꯈꯩꯒꯤ ꯋꯥꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯁꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯃꯅꯤꯍꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ 18 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯗꯦꯒꯤ ꯄꯥꯂꯟ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨꯞ ꯑꯝꯀꯤꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯎꯟꯁꯤꯜ ꯅꯤꯞꯀꯣ ꯑꯅꯤ ꯄꯨꯜꯂꯒ ꯁꯤꯟꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯃꯅꯤꯍꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯃꯗ ꯑꯝꯀꯤꯜ ꯑꯃꯗꯤ ꯅꯤꯞꯀꯣ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ NACN-IMꯒꯤ ꯃꯔꯛꯇ 1938ꯒꯤ ꯖꯨꯂꯥꯏ 15ꯗ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯄꯤꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯅꯕ ꯂꯨꯞ ꯑꯅꯤ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯁꯛꯇꯝ ꯀꯟꯖꯅꯕ ꯇꯉꯥꯏ ꯐꯗꯅ ꯑꯆꯧꯕ ꯏꯍꯧ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯈꯤ꯫ ꯀꯨꯝꯖꯥ 2002ꯒꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯂꯥꯈ 9 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯝꯐꯥꯜꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ 18 ꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯂꯟ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯇꯝꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯗꯨ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯩꯊꯦꯡ ꯄꯤꯔꯛꯀꯗꯕꯗꯨ ꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯍꯧꯔꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠ ꯑꯃꯗꯤ NACN-IMꯒꯤ ꯃꯊꯛꯇ ꯆꯠꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯁꯣꯂꯤꯗꯔꯤꯇꯤ ꯄꯤꯕꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯁꯤ ꯇꯧꯖꯕꯅꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ P.H. ꯁꯈꯤ, UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯨꯅꯤꯜ ꯀꯔꯥꯝ, ꯀꯣꯝꯔꯦꯝ ꯌꯨꯅꯤꯌꯟꯒꯤ ꯑꯦꯗꯚꯥꯏꯖꯔ L. ꯈꯨꯞꯂꯔꯀꯣꯝ, ꯑꯥꯏꯃꯣꯜ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ R.T. ꯑꯈꯦꯜ ꯑꯥꯏꯃꯣꯜ ꯍꯥꯎꯃꯤ, ꯔꯤꯁꯔꯆ ꯒꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯔꯣꯕꯤꯟ ꯁꯤꯡꯂꯥꯏ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ P.H. ꯁꯈꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯒꯅꯤ꯫ ꯍꯧꯖ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯉꯝꯈꯩꯒꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ, ꯃꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯈꯤ꯫ ꯅꯤꯄꯥꯟꯗ ꯑꯝꯀꯤꯟ ꯐꯣꯝ ꯇꯧꯔꯦ, 18ꯗ ꯅꯤꯀꯣ ꯇꯧꯔꯦ, ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯁꯤ ꯈꯨꯠꯁꯝꯅꯖꯔꯒ 28 ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕ ꯔꯦꯂꯤꯗꯣ ꯑꯗꯨ ꯉꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯝꯀꯤꯟꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯏꯔꯩꯄꯥꯛ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛꯇ ꯃꯐꯝ ꯃꯇꯝ ꯆꯥꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎ ꯀꯠꯊꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝꯁꯤ
Leingakna miyamgidamak yafatharang kaya paikhalabassu mari leinaba loisangsingda mathau ningthina tawdabagi mami chawna tari. Bharatki Prime Minister Narendra Modi na haudokiba Ujala scheme gi makhada leingakna sotharaba imung kayada LED bulb kaya yenthokduna mai fanghanaba honarabassu Raghugi imungdi electric maingal chahi ani hena uva fangdana lakli. Hiramasida TOMTV ki akhanaba paudam ama. Science amadi technology gi matam asida miyoibagi punsida electric na chauba thodang lawduna punsida changdraba yadraba potlam singi manungda ama oidi miyoiba khunaina chokhatpagi hidanaba matam asida chahi anirom electricity gi khudong chaba phangdana hengli Raghugi imung manungna Imphal dagi kilometer 15 rom chatlaga leiba Oinam Assembly constituency gi manung chanbada leiba Nambol Hainaubung Namoi Awang Khuldagi Yelem Raghugi imung manung haukiba English ngani taratret ki August thadagi electric mai thandana awaba punsi marel amada hinghauri Raghu langfaida chatuna jugali oiraga imung manung puriba miyoi amani Hauzi ma class 9 amadi 6 tamliba machanupa ani lei adubu maigi awaba si mayuk nabana yumthangnabada chatuna larik pai mai laktaba amamba matamdadi candle thanduna wana mahi tamnaba honachari haukiba chahi English ngani taratarit ki August thagi mamangda matamgi chanabi matungina meter box panduna prepaid ki mai thanba phanglamki adubu akan manong lainung sita meter box adu yakhidabadagi Nambol Electricity Department da sembi naba haizarubada miyo ani laktuna yenglaga meter box adu yadre athuba matamda ama selagani haina pukhi Tha ani ahum suzilaklaba phauba sinba laktabadaki Raghuna Nambol Electricity Department da amuk hana chatuna department gi official sing unana bahonaki adum oinamak thengnaba phangaktabana mahak numittudagi anirak hana chatkhitre kano complain tawba khotpa matam dechu office te chacharum matam duda sagi office ki mi leibiram daba sausang leibiram damnina hayeng lau ama tawad maibni khoidi leitabnina nongan baga jugali ba dum chatpanina office te chatpatu jo koi na tai jade adana huju fauda leiri phibam awana ajda leiri sine ai ngasigi mirol asina nongma phadok mai yaudana hingba ngamdraba matamni adubu Raghugi imungdi chahi anirom asi electric ki mangal fangdana yamna wana lelakli imung asina chahi ama hena mai thanba phanglaktaba asi khaktanatana haukiba chahi English ngani tarataruk tagi Prime Minister na hudokhiba Ujwala Yojana gi kanaba phangba leitri Nomagi talaga chariba imung oibana Electricity Department da hanjin chatuna haijaba ngamkhidabana ngasi fawa mai thanba ngamdana leraklibani Electricity Department mudi sarkana ai di suraga noma chajabnina natai chadriba hodribje sarkana yingjanbiraga maige atu matamda sarkana yam thuna ai mammiba yummase mai pibi wanai sarkada complaint tawjeri imung manung asigi awa anagi dama khul asiki gram panchayat ki ward member da haijaba laikre adubu tabiba leite lainga kamadi mari lainaba authority singna athuba matamda mijing changbiduna angang ani asigi tungi punsigi damak imung asida athuba matamda mai fanghanbiyu haina lainga ki mijing tabu ngaiduna Raghugi imung manungna inghauri Aigi imung manungda mai pibiyu haiduna nongmagi chara tanduna hingliba miyoi amana electricity department da kayarak hanna chatkani haiba asi achauba wahang ama oiduna leiri hanjin haijaba leirabasu ngasi fauba lairabagi michang leite haibagum tabidana lagli mari leinaba authority singna nongma natraga nongmadi minungsigi mityeng changlakhini haibagi manglan amada mangfaunadana Raghugi imung manungna ngaiduna lehauri paudam jaribi ilabati sizer grumemga loinana video journalist Bobo Times of Manipur Nambol State asigi district mapanda Juvenile Justice Board linkhatlabasu leifam thopa infrastructure amadi member sing leitri haina High Court of Manipur gi Judge KH Novin na phongdokrei
Wafam asi ngasi Manipur Commission for Protection of Child Rights amadi Manipur Legal Services Authority na sinduna Manipur High Court ki auditorium da pangthokiba Special Juvenile Police Unit amadi ICPS functionary singi nongmagi oiba state level training program amada haikibani. Mahakna makha taraduna child right pu ngak senaba kumjali singani tarukta center na semkiba juvenile justice egasi Manipur da chaniriba asi mapung fadabana khudongcha daba kaya thengnari egasi implement tawgadoriba department singi mioi sing asibu eg asigi matangda hena kanghanaba pakhalakhiba training program asi afawa khongthang amani Hauzik JJ board sembada leiriba awat apa sing asi fazana nainaduna athuba matamda menkhatnaba lenga ki pukning chingsinki CWC over Sina Angangi can say, oh, care protection people, one thing say, Simboy chairman member lady. Sila Kariunda Kale, infrastructure Kale, staff the Kale, see one second aspect. Hay no posting Chakomatam, the October Lord of the Big Targeti, then you training to him to Kana Travel. Otherwise, aside JJV implement the amount of the problems you lie on. Otherwise, when the police department request of the money. यारगति मोस लोइने ट्रेनिंग तो बियो लोइने ट्रेनिंग तो गमद्रगति ट्रेनिंग तो बिसिंग से हेंग पोस्टिंग तो मतमदा बोई मफम दो चाइल्ड के मरी लेनबा जेल तो मफम दे पोस्टिंग दिबियो हाइसनो अखोई रिक्वेस्ट दे Nakalamaromda Thoramadu da Sarugyakiba Social Welfare Minister Nemcha Kipgena Chahi Tara Nipan ki Makhada Leriba Angang Singi Right Matpaki Thawong Kaya Chathariba si Yengsin Bachangi Manipur gi amadi India gi apunba mising da Angang gi masing yamna yami Masida angangi oiba tongan ba ek chatnaba haibasi yamna achumba khongthang amani masida mari lainaba mioi singna child right protection tawna ba honabada lengaktagi fangfam thokpa thabak thoram sing pakhatkani haina su thajaba pikhi. All of us have a responsibility to do all that we can do to prepare our children for their lives as productive citizens in the future. So let us all nurture and mold our children to make them psychologically, physically, and mentally fit to face this world confidently without any form of atrocities towards them. Miyoi chama nabagi manungda miyoi taradagi taramanga faubadi heart ki laina na nabagi report lei laina asi nadanaba yaribam khai BP wangdanaba honagadabani haina Manipur Healthcare Society ki president Dr. Khetrimayum Kalana phongdokrai wafam asi hayeng malem gi oina pangthokadaba World Heart Day gi palan thoramga mari lainana TOMTV na akhanana unaba amada phongdokhibani Dr. Kalana makha taraduna haukiba chahi lising ani gi September 18 asida malem gi oina World Heart Day gi palan asi tawba horakhi malem gi oina chahi amada miyoi million 33.5 rom heart ki laina na nai laina asi hena nadana ba amadi kanaba miyam da pak sanna khanghanabagi wakhalonda palan thoram asi pangthokpani seda sida su heart ki laina nabagi chang hengalakli masi maru oina BP wangba thau ka hena chaba yauna maram kayana heart attack taunabagi maram oihali haiki Manipur da tangdang statistics report amadi leti adu acho hospital government gi lere amadi private hospital acho lere moi mayam si khoina khangjabadi mi chama gi manungda mi tara ni mi tara manga bawse 10 to 15% 호자는 민 점심게 담모이래나 오해하바 아주나 샴나 왕바 레실레라버니나 마니보다 자기 하트기 마루블레나싱 블러드 프레셔 왕바 자히니 푸양케 하랑 마탐다 아마디 하트 어택 도나 코이 분시에세 사달레 루이기바 아마디 BP 왕마데 스트로크 도바 아마디 노리바 강신 출가바 강신 로메티 하트 디지스 나바 아시고만 마얌시 레베디기 아코이나 왈 하트시 पालन तौजबनी मयाम द खंगन अदो मणिपुर दसु अतेते मफंग एना मतंदा थमोगी लेना नाब मीसे चांगजी यामना वांगी सामना हारबदा मी चामा होजान मिंजम मतंदा मी तरा दे 10 to 15% जे थमोगी लेना नाब वoi हब Makhatana mahakna haikibada malengi oina palan thoram pangthokpa sina aikhoigi heart attack tawdringai hakchangda kari ahung balak page habasi khangdoknaba honagadabani amaromda heart ki laina asi nadanaba aikhoina kari section thorang lokhatkadage habasi khangjinaba honasi heart ki laina asi thoktanaba puna wakhal taminasi haiki World Heart Day 2019 September da pangthuiba si mari lena ai mayam da pauchin jabadi akhoigi punchie se number 1 자히 짬 행는 뭐 보내 미나시 아코이 담모이시는 레크 맞는 코이 분시시 로에 그래 아주나 담모이세
ꯑꯩꯒꯤ ꯊꯃꯣꯏ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯔꯠꯁꯦ ꯃꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯦꯔꯣ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯍꯦꯔꯣ ꯑꯐꯕ ꯃꯄꯥꯡ ꯀꯟꯕ ꯑꯣꯏꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕ ꯇꯥꯏ ꯑꯃꯗꯤ ꯆꯨꯔꯨꯞꯕꯤ ꯊꯛꯄ ꯇꯧꯕꯤꯕ ꯇꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯥꯗꯣꯛꯄꯤꯕ ꯇꯥꯏ ꯑꯃꯗꯤ exercise ꯇꯧꯕꯤꯗꯨꯅ ꯏꯁꯥꯒꯤ ꯕꯣꯗꯤ ꯋꯦꯠꯁꯦ ꯍꯦꯟꯗꯅ ꯂꯥꯛꯅꯕꯤꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯕ ꯊꯃꯣꯏꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯕ ꯑꯃꯗꯤ ꯀꯦꯌꯔ ꯇꯧꯕꯤꯕ ꯃꯁꯤꯅ ꯑꯩ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕꯁꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯒꯣꯜꯕꯟ ꯊꯥꯡꯒꯄꯥꯠꯇ ꯂꯩꯔꯤꯕ ꯗ ꯊꯥꯡꯒꯄꯥꯠ ꯔꯦꯁꯇꯣꯔꯦꯟꯠ ꯑꯦꯟड ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯔꯦꯁꯇꯣꯔꯦꯟꯠ ꯃꯅꯨꯡꯗ ꯌꯥꯎꯖꯔꯤꯕ ꯏꯟꯕꯤꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯑꯗꯣꯝꯒꯤ ꯍꯥꯎꯁꯍꯣꯜ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯐꯪꯕꯤꯔꯒꯅꯤ ꯚꯦꯖ ꯑꯃꯗꯤ ꯅꯣꯟ ꯚꯦꯖꯀꯤ ꯃꯦꯅ꯭ꯌꯨ ꯑꯥꯏꯇꯦꯝꯁꯤꯡꯅ ꯑꯗꯣꯝꯒꯤ ꯇꯦꯁ ꯕꯠꯄꯨ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯍꯜꯂꯤꯕ ꯃꯦꯅ꯭ꯌꯨ ꯑꯥꯏꯇꯦꯝꯁꯤꯡ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯊꯥꯡꯒꯄꯥꯠꯀꯤ ꯚ꯭ꯌꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯗ ꯊꯥꯡꯒꯄꯥꯠ ꯔꯦꯁꯇꯣꯔꯦꯟꯠ ꯑꯦꯟड ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯕꯤ ꯕ꯭ꯔꯤꯛꯐꯤꯜꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯆꯦꯛꯁꯤꯡ ꯃꯈꯜ ꯁꯨꯅ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯆꯦꯛꯀꯤ ꯀ꯭ꯂꯥꯁ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯆꯦꯛꯀꯤ ꯃꯁꯤꯡ ꯁꯨꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯆꯦꯛꯀꯣꯟꯒꯤ ꯑꯈꯟꯅꯕ ꯒꯥꯔꯤꯗ ꯊꯥꯖꯒꯅꯤ ngasimak lengsinbirau B Brickfill Wangjing Sabal Chekon near Khongjom War Memorial natraga contact taubiu 7005134130 natraga 7005513073 ब्रेक की मतुंग दा ताराम नौचरी ngarang nungthil pung mari rom taba matamda more Imphal lambida leiba khudeng thabi AR checkpost ta leiba 12 shuba Assam Rifles amadi more commando gi SIS Lolindrona luchingba apunba team amana more dagi tholakpa passenger puba ecovan registration number MN0583569 check tawada memar rom gi numit lei maru packet marakta fumduna puramba WY tablet masing Lising taramapan ga chatrit ka konana nupi ma fare faraba nupi dodi more what number 9 dagi Sony khongsai chahi kuntra apokpa jamkhothang khongsai kawi fagalaba polam singadu malem gi kaithil da chawrakna lupa lakh yankhai mapan rom gi mamal oigani amadi faraba nupi adu ngarang more police station da sinakhrei Baby Sanagi misi asi thani henjalaklaba fawbada lengak na chapchaba firep ama lobang ngamdaba amadi case asi CBI da sinaduna langla langjin puthokpa ngamdaba haibasi yamna laibak thibani haina ngasi numit humni chanba oina Baby Sanagi photo da haikat leikat tamba yaukhiba JSC gi member Roman Huirom na phongdokrei Magna makha taraduna thokriba thogdo asigi achumba wayel puthok hawdaba taragadi tungdasu asigumba thokhaningdaba thogdok thokloi hainingai leite haina phongdokhi Mafam asida JSC na sinduna nungtigi haikat leikat tambagi thabak chathaba asida lamdam asida leiriba mahiroi sing amade miyam pumna makna sogat piyu haiki hairiba sarkar asina koigi CBI da sinadri phawa ekoi lepa leitana khongjang oina changsilakliba amade nungtigi oina chathagadaba adugumba school singi koigi student sing satra satri sing asina laisu katuna hairiba khongjang asida saruk yabo oina yamna democratic oiba khongjang am oina makhat chatharak poina ngasi chathariba khongjang asi sinjabani Naharo Sahitya Premi Samiti na chahi humfu surakpagi thoramga mari leinana leikidraba Professor Ningthau Khongjam Tombi Singhi punsi amasung thabak haibagi matangda nongmagi oiba seminar ama pangthokrai ngasigi thoram aduda athoiba mithunglen oikiba Education Minister TH Radheshyamna haugalakliba naharo singna hinglingaida leibak miyambi yaifanaba afaba thabak khara tauba mathau tai ipa ipuna thambiramba ina khulaba culture amadi tradition singasi ngaktuna tongi mirol gidamak yokhatpa yamna darkar lei haina phongdokhi na kana ko topa lekai ra kana ubran jin le ba hato kasin to crime thore me ase lai adu masi lakana dong ta best upai di sigumba aphawa mahapurush sing sigi makoi punsi wari makoi thabak moina iramba lari siran naina naga aphaba wahi amana aphaba act amana mi amagi punsi phan ba yai mi aphawa mi mo hen ba mi amagi punsi mahan ba yai mi am ira ina khulam ba yai mi am lai ra mi am pura destroy to ba yai aphaba sing sing naina ga aphaba nga kan thor kani aphaba we ma ta la kani
सिगुम्बसे तोइना तौबा ngambio All Jiribam United Club Association Azukana Lamyanba Hizam Irabot Ningsing Numit ka mangoinana Chathakiba Urban Amadi Rural Haina Kanglup Ani Thokna Khaidokuna Pangthokiba Laikai Club Singi Lunan Changdam Nabada Makok Mathang Takraba Singi Result Lauthokrai Urban gi oina Yaifalamjing Club Divong Khunau Mairi Club Lakhipur Amadi Kalinagar Youth Club Kalinagar na Mathang Sina Hanba Ani Shuba Amadi Ahum Suba Taki Rural gi oina Uchathol Pioneer Club Uchathol Laisem Club Kamranga Amadi New Alipur Youth Club New Alipur Vidyanagar na Rural gi oina Hanba Ani Shuba Amadi Ahum Suba Taki Makok Mathang Takraba Amadi Hidanabada Asida Saruk Yakiba Club Singda Mana Mathum Yenthokpagi Thoram Lakliba Azukagi Kunhumdoi Shuba Foundation De Numita Pangthoklagani Manipura Khundariba Chakpa Singna Langban Tarpan Katpagi Thoram Ngasi Kanglada Aroiba Thasi Numitki Thoram Chakpa Fayengi Khunlakpana Luchingduna Pangthokrai Ngasigi Thoram Asida Laikhidraba Matamdugi Ahan Singbu Ningsingduna Maira Katpa Yupal Thaba Amadi Natki Lining Laishon Kayasu Pangthoki Thoramasi Hana Sekmai Kendragi MLA Oiramba N Birena Lamda Masida Apikpa Furup Ama Oiriba AC Singbu Lenga Asina Midyeng Changhaningbagi Apamba Fongdoki Amaromda Lamda Masida Leriba Chakpa Singbu Amata Oina Punsinduna Hena Faba Kanglup Ama Oina Bahona Minerasi Haina Fayengi Kulakpa N Toyaina Fongdoki Sapsaba अखोई डिपार्टमेंट सिंग पीथबीगदब स्कीम सिंग पीथोपीबगी मुहूर्त MLA सिंगना मसा मसागी फुरिखाउदगी पीब ओइने तवे मदु अखोई लरिब सरकार सिने पिहुन थोकते करी हाइतारे नोटिफिकेशन अमा थोगा तरीके सो मनुंगदा बेनिफिट मयाम सिंग से सेल कास्ट की असि लेरे अदुगी सेल ट्राइब की असि लेरे हाइने लाउथोकपीबगुमना मणिपुर सरकार सिना अखोई पाइरिब डिपार्टमेंट असिदा मसी चप चाना लाउथोकपीदबसे मसी लाइबक थीबने हाइ ताइ लंजिंग बकोइसिंग होंदा मतम गर खुंता लेतारा लेरमबसो अदुदसो अमुक नोंतालेन पाखंगुना तांदरा अमुक एसे संगाई कोन बथेन अमुक चले संगाई कोन बथेन बौतान संगाई कोन बथेन दगिदे आई खोसी फयेंग चिंग हो लेदना आई खो होजेंग फयेंग चिंग एसे लेरिसने अदुना आई खोई चकपसिंग सि आइन होजि खंजबदे चकपसिंग सि आई खोई हाइरे में बचाती मांगखिबगुमना अखोई चकपय बचाती से मांगखिगद्रा हाइबसे आई पुकनिंग सो नुंगाइते अनुगा हौलिब नहारोनसिंगसो असे मजि हंगबिबा असे ताबिबा मसे कना मैतमिन आई हौजिकसे आई से इपा इपुना अदुक वाना लेलंबा अखोइना सेतौरुगा अदुगी मति आई थवा चांग यामना आई कपसुकन मिंग हौजिक आई याम नुंगाइते हौजि असे नुंगाइते Layer Kraba Ipa Ipu Singi Damangta Kachaba Langban Tarpan Usopta Lairibakta Tin Kraba Thawai Singi Damangta Ningsing U Panbi Thabagi Palan Ngasi Mai Pakna Loisin Kray Sahi Sigi Tarpan Hoba Numitagi Leptana Chatharatuna Ngasi Loiba Numit Fawada Miyamgi Achoba Matenga Loidana Uchara Haktengnana Yenthokpa Amadi Hinghanbagi Palan Asi Mai Pakna Loisin Kibani Palan Asiga Mari Lainana Range Forest Officer and Munal Maitena Aikhogi Kaitharakliba Environment Asibu Kanbada Kunayasida Pangthokliba Masing Yamlaba Harau Kumai Singa Sigi Saruk Karadang Oirabasu Aikoina Kaithokpa Ngamlabadi Aikoina Aikoigi Soksilakliba Environment Asibu Khara Makhaidi Kanba Ngamgani Haiba Wakhalonda Numitara Mangani Chupna Palan Asi Chatharakpani Ngasi Tarpan Loiba Numita Tarpan Usop Katkiba Kakchingi Mafam Tarani Thoida Tongan Ba Makhalgi Uchara Jamri Yangkhairom Yenthokduna Palan Asi Pangthoki Tarpan Usop Hoba Numitagi Ngasi Fawbada Puna Uchara Lisinganiga Chamngarom Miyamda Haktengnana Yenthoki Pangthokliba Tarpan Usop Plantation Movement Asi Asuki Matik Mai Pakpa Ama Oiki Hairaduna Ngasi Tarpan Loikrabasu Miyamna Uchara Thakigani Haina Achet Pathazaba Thamlaki Haina Fongdoki More da Laiba Masa Sing Lupki More Maitei Lai Thawal Lupna Sinduna Ngasi Langbangi Kuntrani Panba Numit Asida Marirak Shuba Oina Langban Haikat Laikat Tambagi Thoram Ama More Maitei Sanglenda Pangthokrai Thoram Asida More da Lariba Tongan Ba Maitei Laikai Ki Ahal Laman Kayasu Saruk Yaki Tungda More Kunau Laikai da Cheliba Khuzai Lok Turel da Haikat Laikat Tamduna Mapugi Mafamda Thauniki Kadava Maramna, Saitagi, Kutapavi, Vahira, Singado, Homla Toma Katayana, Nabati Monda, Italian Tatavi, Aina, Kangan
Swasta hi sevagi saruk ama oina Imphal East District Police na ngasi District Headquarter gi akoiba mafam singda Palace Compound Area, Andro Parking Area amadi Sanjen Thong Lambi Paringda leiba amon akai sing sit sengkhrei. Cleanliness drive aduda Imphal East Commando Reserve Line Women Police, Porompat Police amadi Narcotics Imphal East ki police personnel kayana saruk yakhi. Thoramaduga mari lenana SP Imphal East Jogesh Chandra Hawizamna hauzik sathariba cleanliness drive asi lakliba October ani fawba Imphal East ki tongan ba mafam singda chathagani. District asibu lu nana thambada miyamna mateng pangbiu amon akai mafam chadana hundokpagi hainabi thadokpiu haina mahakna appeal tawkhi. Observation ama akoina tawdana lakpani adun ngasi akoi second observer dum tawdabani adun ngasi akoi sigi mafam singsta Palace Gate ki akoi singsta tawbani aduna cleanliness drive ama akoi bida leiba amona kai myam se district police na lu na thamna damta anoba drive amani masi Imphal municipal council ki gari sing aduga akoi leiba police personnel chani mungna leptabi chathari amasung akoi bida leiba sing su mateng pangi ado masi akoi dum leptabi tangani mu chathagini Paugi Merktana atemba break ama mulogzari. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862-56601 or 038524520011. Authorized dealer, Kirloskar Gensets. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Break matungda taram nauchari makhataba pauda Bharat ki mafam ataida pangthoknabagom ngasi Humanism Foundation na sinduna masigi Bishnupur Lakoipata Laiba PMKVY Skill Development Center dasu Swasta hi seva lising ni taramapan gi campaign haudokhrei. Campaign adu BJP Bishnupur District ki Secretary Thiam Rajesh Singh, Human Rights Activist Meena Chothe amasung Humanism Foundation gi Managing Trustee Wahengbam Rorki Chan Singh na chair lawduna pangthokiba achamba thoram amada haudokhi. Thoram aduda chawrakna skill development asigi training yangkhai Humanism Foundation gi staff sing local leader sing loinana Loktak Brigade ki Jawan Singh su saruk yakhi. Swasta hi seva lising ni taramapan gi saruk ama oina trainees staff amadi dignitary sing na chahi amada pung chamagi makhoi gi laikai khun lunana thamba amadi lunan bagi wapau sandokpagi damak matam kaithokani haina su wasakhi. World Literacy Day ga mari lainana Lions Club of Imphal na Central and Royal Academy of Science wangkhai ga khusam naduna anxiety and stress management related to examination haiba hiramda nomagi oiba awareness program ama ngasi nomaibung nambam chuthek multipurpose hall da pangthokhrei. Thoram aduga mari lainana Lions Club International District 322D gi hanagi governor oiramba mayang lambam Gozendrana hauzi class 10 amasung 12 tamliba mahiroi singna thengnariba wakhalgi nungaitaba kaya asi expert sing tanaduna matau karamna kokhangani haibagi matangda wakhal tahanaba asiguma thoramasi pangthokpani. Mahiroi singi tungi afaba punsi ama semhada Lions Club ki maikaidagi su thodang kaya lauri makhata nasu thoram kaya pangthoktuna afaba khunai ama ohenaba honakhigani haikhi. Youth ki program se maru amna maru oigre maramdi India gumba youth ki population na no gi masing hengalakpa asida koi moi singsigi future gi damukta koi ne yam khanba darka oi maramdi moina afaba citizen am oi taragadi next coming 30 to 40 years se afaba India ma afaba Manipur ma soidna oigani maramdi huziki age group se da koi na uri base yamna maximum about 45 to 50% youth singna take over tora baneba.
Department of Pathology, Microbiology, RIMS, Jenims amasung Pathologist Forum Manipur na sinduna numit nini chathagadaba kuntrarak shuba Indian Association of Pathologists and Microbiologists Northeast Regional Chapter gi annual conference ngasi Hotel Classic Grand da hudokrai. Soft tissue pathology morphology to molecular theme da yumfam oiduna Northeast State kayadagi puna delegate chani rom na saruk yakiba conference asida Asian Institute of Oncology SL Raheza Hospital Mahingi consultant histopathologist oribi Dr. Anita Maria Borges na akhanaba mithunglen oina saruk yaki Thoramaduga Mari Lainana Organizing Secretary Dr. Sorokhaibam Babina Nahai Pathology ki matangda lamdam masida leriba Dr. Singda anauba matam honglakliba knowledge amasung idea singasi khangnabagi achoba platform ama piriba conference amani haiki soft tissue morphology to molecular si maram sida akoi Mumbai Tata dagi Dr. Anita Maria Borges Subit Gujral PGI dagi Aruna Lokle Chakravarti Delhi dagi Pallavi Gupta adagi akoi gi isagi own product akoi gi Jenims dagi Dr. Arake Banasri moi myam sina loina resource person oiraga ngangi neba Lamjingba finance na matam kaya ki mamangdagi miyamgi economic growth puraknabagi wakhalonda lamdam asida miyamda loan pithabagi thabak leptana chathari ngasisu miyoi tara romda loan ki sanction letter sing khusinakhi ngasi rims rota leiba lamjingba finance ki head office da pangthokiba sanction letter khusinabagi thoram aduda lamjingba group ki director Salam Aso general manager Tes Kumar amadi branch manager Bizen Susaruk yakhi thoram aduda wangangladuna lamjingba group ki director Salam Asokna lamdam masida leiriba miyamda bank tagi loan loriba se matam kharagi mateng oina loba senfam ni haina khanbiyu amadi loan lauraga singbagi hainabi su thamsi masina miyam amadi bank tawriba sing amata oina chawkhatpada achoba mateng oigani haiki Government thawak tawma da paisa la kun cha chang kai ku tho pin adagi madu phangda badagi atopa lambi da khojin na thairaga kana da thawak mayam tawba ho Quran ba hore adagi to phattaba lambi da khoj khongda ba hore khre ba Manipur sa sing adu ba hojiki akoi na hojik tawise mayam ni mating pang ne lamjing ko finance tholak pan ba adu shesi su mayam na akoi da cooperation bibiu adu dar de khoi masen pun chawkhat ni na do adu ni khoi lamjing ko finance pa so Lausing tu haina mingthonba higher secondary level ki quiz competition ama ngasi book club Imphal Lamjingba Youth Development Association asenduna Imphal Isalaiba Modern College ki campus sa pangthokrai competition aduda lamdam asigi tongan ba mahiroi kaya amana athoi ahen tanakhi Changdamna badu da saruk yakiba IAS Puja Elangbamna mahiroi singna classroom manungda numit chupa ama mahi masing tamlabasu lairik ta yaudaba lausing sing punsirol da khangjil hobagi yamna tangai fadaba lai Kanjaduna asigomba quiz competition asi pangthokpani haiki ngasigi quiz competition aduda EK Sangakfam Maria Montessori amasung Harvard School na mathang sitna hanbani shubamadi ahum shuba taki कोई लिटरेचर लाइक पाबा मी क्यामना कई पानरी मयाम से औखेना इन अवेयर ओहनिंगबा अदुगा अंगांग मयामदा ईबा पाबा अदुगा एक्शन हुजिकांदी अंगांग ग्रेटा थनबर्ग हाइरे मलाला यूसुफजा हाइरे वर्ल्ड दी कहतार अंगांग सिंग से यामना पुई पसागी पोटेंशियल अमा तौरगा वर्ल्ड चेंज तौनबा याम तौरई अदुगी आइना अखोय मणिपुर गी अंगांग सिंगसु सिगी वारी से खंगानिंगबा अदुगा in their own way moina masagi potential se reach tawraga akhoi world se change tawba ngamnaba aina quiz haiba different small endeavor ama tawgibani Production of essential oil in fields and its marketing haiba hiramda numit mangani chatharakpa entrepreneur and skill development program ngarang loisinkhrai fragrance and flavor development center kano samadi MSME technology center Imphal ga pullaga nilakuthi da leiba food park ta pangthopa training loisinbagi thoram aduda MSME DI Imphal gi director Taliwati Longsar NSIC Imphal branch ki manager L Ibetombi MSME TC Imphal gi project coordinator Dr. S. Yoren Tomba amadi KVIC Imphal gi deputy director Saleh Pauna saruk yakhi tongan baching gi district singdagi lakpa mioi kuntrana training program aduda saruk yakhi
National SC/ST Hub ki mityeng makhada pangthokpa training adugi matangda Project Coordinator Dr. S. Yore Tomba Maitena haikibada maruoina ST amadi SC oiba pangthokpa training program asina ST amadi SC gi thabak suningba mioi kayada kanaba piragani maruoina tongan ba pambi kaya aikoina kanaba hiram amada sijanaba honaba amadi income generation lakhanbada training asina achoba mateng oinanabani haiki ST ngakta oiba dumba Manipur gi tonga tonga district sing dagi maintong yaubiri ana khangam daba mayam ama khangba ngamme then moi hana agar wood phokdang sagi thaboina tha kanda tin chahan gadawne na scenery pam hai pambi se sagi moina khangdana tin chare na manghandana boklen yauri hojikti moi training se yaur matung da hariba potok sing dugi moina target tok se karma no khangamni na hojik matung tarak pati moi gi lambi duma dum semba ngambagi kudong chap su phangani na dugi kana duma ai thamjage hauze mu sanabagi pau phomigani Tennis Ball Cricket Federation of India ki mityeng makhada Tennis Ball Cricket Association Maharashtra na sinduna mathang thagi anidagi manga fawba chathagadaba kuntara shiba Junior National Tennis Ball Cricket Championship lisingni taramapan under 19 da saruk yarugadaba Manipur gi player taranithoi amadi official ahumna saba team ama ngasi Imphal thadokrai Maharashtra gi Nagpur da laiba Divisional Sports Complex sanagadoriba championship asida saruk yagadaba Manipur gi sanaroi sing amadi official sing adu Manipur State Tennis Ball Cricket Association gi President Dr. K.S. Jogendrona Khangabok da laiba Basu Ground dagi lamthaki Sanaroi Singh adubu lamtharaduna MSTBCA gi General Secretary M. Modusudona hai MSTBCA asi Tennis Ball Cricket Federation of India na kumsi chahi authorized PB baga loinana National Cricket Championship ta Manipur gi team na ahanbo ina saruk yagadoribani Manipur gi sanaroi team asi chahi asi gi August 13 ta trial ama pangthoklaga khankhibani Manipur gi team na mai pakpa amadi mingchat puraknaba sanaroi singi damakta miyamna thauni biu haiki Association si daun form toraga ahan boina national championship si participate tawgadabani koi haukiba koi August ki tang kunga tarukta koi trial ma toraga Manipur kumba ki trial toraga hari team se koi khanbani aduna koi association ki maike dagi association ki koi kai kunjariba president Dr. Jogendro ado isamak ado koi office PR sina chatkador team sibu koi Manipur ki jat ubiro ngasi ayu phong kiba pau che singda kari kari maroi ba pau yauk khibage habadu mayam puna miyeng tamnasi Lamjingba Times Noni the Malim Thaki oiba tourist spot semgalagani Amit Shah na RN Rabi kaukre Christmas mamangda Naga Pistok Waroshin puraglaba yai October 3 dagi Manipur sinba thungna CAB gi mayokta khonggang sangsinba hauragani Manpack Fact Encounter Police person manga court changjarakre BJP gi chungsinaba lengak si service extension da khwaidigi sel tanba lengak oire Sangai Express None the world class tourist spot semgalagani Chief Minister Chahi sida Manipur da tourist lakama lising kumathoi chani ga humdra mapal lakhi Thazingla Festival pangthokre miyam gi apamba matung ina thabak tawgani haibgi thajaba pikre CAB gi mayokta khongjang changsilagani NAFIP Pokna Farm World Tourism Day Nonebu Malim gi thakta leigadaba lamkoiba singi panthungpam ama oina semgalagani Chief Minister Luchingba sinbagi wafam hayeng laikhai tarba yai Amit Shah na state ki leader ahum kauragle sensitive oiba issue singa emotion amadi presumption da yumpham oiraga thabak tawroi PH Nando Luwang Landhoni amasung Romita gi bail application High Court na kakre October 3 da awang nongpoki state taret makta miyam na CAB gi mayokta akanba khonggang changsingadawri Naharol gi thaudang Kendra humfuda lupa lag yankhai changba tourist spot amam semgalagani Chief Minister NAFIP na CAB lising ani tara taruk ki mayokta awang nongpok lamdam gi state taret makta punna khonggang changsinaba warib na re Manpack Sankritan na Malim gi phambakta achoba fida ama kanba ngamlibasi ningthaubai gi chandragi achoba khudolni laishemba sana jawba Orsondit Fact Encounter case ta chenaba commando person manga court surrender tawkhre Huyenlan Pau Dementia na narba singidamak akhanaba thorang paikhatpa udri None the World Tourism Day gi thoram pangthokre AC humpumakta
tourist spot amom semgatnaba senfam mathangi budget ta hablagani. Chief Minister Rekha Mihat Dizamni gi case transfer tawinaba High Court ta haijakre. Fake encounter case or sonjit hat pada chenaba commando parcel manga court ta surrender tawragle. Landhoni Romitana session just a bel PV naba amuk hanna haijaragle. Sana Leibak ngasi no school bag day ni. Order thoklabasu khaibok hena chanadri. None the Athubada International Tourist Spot Semgalagani, Chief Minister. Helicopter service ani lairagani, tourist spot humpu Semgalagani. Imphal Airport Lupa Court, Chatruka Yankaisanga Semgat Kadawi. Fake encounter Chenava police personnel manga court surrender taukre. EJL Express. World Tourism Day State Kitakta Nonegi Longmai Round the Fang Tokre. Malim Gilam Koiba Sing Pungning Chinsinaba, world class ki tourist destination None the Semgat Kani, Chief Minister. Chief Minister gi meeting makada Minister Kaishona makhan maram ani gi issue loisinaba mi phampang thokre iraiba Manipur da mitop miyan cha changlakpagi mi paiba leiringai da CAB gi safu amuk pirakle kendra humpumakta tourist spot amamam semgat lagani chawkhat thorang gi thabak paikhatpada punna saruk yaminasi Chief Minister sports body sing amata oina punsinsi let pau loisilakpada maruba pa amuka na pizari Taramapan Shiba Manipur Integrity and Solidarity Day gi thoram pangthokrai. Magi aningba apamba tanbada ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi President TH Maniharna haikrai. Lengakna miyam gidamak yaifa thaurang kaya paikhalabasu loisang singna mathau ningthina tawdabagi mami chawna tari. State asigi District Mapanda Juvenile Justice Board linkhat khrabasu leifam thokpa infrastructure amadi member sing leitri haina High Court of Manipur gi Judge KH Novin na phongdokrai. Amadi miyoi chama nabagi manungda miyoi tara dagi tara mga fawbadi heart ki laina na nabagi report lay. Hauziki onadi Manipuri paung loizare miyeng tabiri basingbu amukana khurumzari.